Manipur gi Hingsa Laksinnaba Center na February Thakhai Faobada security masing Hengathallaba yai. Haukiba me ahumdagi leptana thokliba Manipur gi Hingsa gi irang asi Laksinnaba pandamda. Center laingang na henba security personnel sing deploy tawrakbaga loinana restriction kaya su thamjilakpa yai haina pawgi likhun namana khangalakle. Haujik phawbagi oina center na Manipur da public order ningthi na ngangnaba pandamda. Central Security Force ki personnel lising ni furom deploy tawduna thamkhre. State asigi tongan ba mafam sing da miyam punba thauram sing athing ba thamba amasung curfew na chingba thamjinbagi thabak sing paikhatuna lakle. Operation chathaba mathau taba hen ba mafam sing da su Central Authority na Security Force masing na thambaga loinana restriction kaya thamnaba thaurang paikhatpa loikhre. Hairiba sing asi mathang sahi 2024 gi February 19 Faobada thabak oina paikhatlaba yai haire. Ngasi faubagi oina laingaki official sing na state asida miyam punbada thingba thambagi thabak su February 19 phauba sangdokre. Churachandpur district ki oina youth organization anigi marakta haukiba numit kharani gi mamangda muknabagi thokdok laikhiba matungdagi lakliba December 12 phauba internet service khudingmak suspend tawkhre. Manipur gi atai district sing dasu mari lainaba district administration sing na curfew komthokpagi amade thamjinbagi tongan ba pungpham sing chang naina laukthokpaga loinana internet service su matam gi oina athingba thamba amade komthokpagi thabak sathari haire. Haukiba chayol kharagi matam sida akanba mawongda nongmai kapnaba amade bom pokhaibagi thokdokna chingba su Manipur gi tongan ba mafam sing da thokle. Security Force amasung militant sigi marakta Bisnupur, Imphal West amasung Kangpokpi district sing da akanba mawongda nongmai kapnabagi thokdok sing laikhre. Imphal East district tasu mafam kharada security force amade Kuki militant singi marakta nongmai kapna bagi thokdok sing laidi haiba wafam phongdorokle. Haukiba chayol kharagi matam asida tongan ba makhalgi miyamge demonstration sing mayokna duna lakle. Kuki zo community na Manipur da separate administration demand tawduna hingsa gi irang haurakpadage haujik phawbagi oina tha mapan surakadawraba matam asi Faobada hingsa asi mapung phana leban mangamdri haire. Politician singi yum thongal amasung security installation singi manakta miyamna protest tawba rally chatpagi thawong sing uba phangle. Tongan ba mafam sing da bom pokhayan ba kihan khangan ba rival group sing da target tawduna nongmai kapsin bana singba kaya marum ngasi phawba chathaduna lakliba se security force masing watpana ni haiba se center lainga ki wakhalon ne masiga loinana transport amasung communication ki thabak thauram sing da akaiba kaya marum piduna lakli haina su likhun asina phongdokle.